ꯑꯣꯖꯥ ꯑꯩ ꯀꯣꯜ ꯇꯧꯖꯔꯛꯏꯁꯦ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣ ꯇꯤꯚꯤꯗꯒꯤꯅꯦꯀꯣ ꯑꯣꯖꯥ ꯍꯣꯏ ꯑꯗꯣ ꯉꯁꯤꯒꯤ ꯄꯥꯎꯗ ꯀꯩꯅꯣ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟꯁꯨ ꯂꯩꯈ꯭ꯔꯦ KNO ꯑꯃꯁꯨꯡ UPFꯀꯤ ꯃꯇꯥꯡꯁꯤꯗꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯝ ꯀꯨꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯁꯦ ꯍꯥꯡꯗꯕꯤꯗ ꯂꯩꯔꯝꯕꯗꯣ ꯍꯥꯡꯕꯒꯤ ꯄꯥꯎꯗꯨ ꯂꯩꯅꯔꯦ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯀꯃꯦꯟ ꯋꯥꯐꯝ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯦ ꯑꯣꯖꯥ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯅꯍꯥꯟꯈꯩꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯔꯤꯗꯨꯅꯤꯀꯣ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯀꯅꯤ ꯍꯥꯏ ꯇꯥꯔꯗꯤ ꯀꯩꯅꯣꯁꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤ ꯆꯠꯄ ꯌꯥꯒꯗꯧꯅꯦꯕꯀꯣ ꯑꯗꯣ ꯁꯦꯀꯦꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯁꯦ ꯂꯩꯉꯥꯛ ꯂꯩꯇ꯭ꯔꯒꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯄꯣꯁ ꯇꯥꯗꯕ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯅ ꯂꯩꯉꯥꯛꯁꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯈꯔꯗꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯤꯗꯔ ꯑꯃꯗꯤ ꯈꯟꯕꯒꯤ PM ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯂꯤꯗꯔ ꯑꯃ ꯈꯟꯕꯒꯤ ꯄꯣꯠꯇꯨꯅꯤ ꯂꯥꯛꯀꯗꯣꯏꯁꯦ ꯑꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯈꯤꯕꯒ ꯂꯝꯕꯤ ꯆꯠꯄ ꯌꯥꯕꯒꯤ ꯑꯅꯤꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯑꯃꯔꯣꯝꯗꯗꯤ MHAꯒꯤ ꯉꯁꯥꯏꯒꯤ MHAꯅ ꯁꯤꯟꯕꯤꯗꯅ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨ ꯑꯦꯛꯁꯇꯦꯟꯁꯟ ꯇꯧꯕꯗ ꯂꯝꯕꯤ ꯆꯠꯄ ꯌꯥꯔꯅꯤꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯍꯥꯏꯔꯛꯄꯁꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯤꯌꯥꯝ ꯇꯣꯠꯅ ꯇꯤꯟꯅꯅ ꯆꯠꯃꯤꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯑꯃꯨꯛ ꯍꯜꯂꯛꯄꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯄꯨꯟꯕ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯑꯗꯨꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃꯅꯦꯅ ꯍꯥꯏꯇꯥꯕꯅꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯂꯩꯕ ꯃꯤꯌꯥꯝ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯂꯣꯏꯅꯃꯛ ꯑꯦꯚ꯭ꯔꯤ ꯀꯝꯃꯨꯅꯤꯇꯤꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤ ꯃꯈꯨꯠꯇ ꯆꯥꯅꯕ ꯊꯛꯅꯕꯗ ꯃꯤꯄꯥꯟ ꯇꯥꯡꯍꯜꯂꯒ ꯁꯀꯝ ꯇꯧꯕꯗ ꯁꯨꯒꯤ ꯀꯦꯗꯔꯁꯤꯡ ꯁꯨꯒꯤ ꯁꯤꯒꯅꯦꯇꯔꯤꯁꯤꯡꯁꯦ ꯆꯦꯟꯅꯩ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯍꯟꯗꯛꯀꯤ ꯍꯧꯖꯤꯛꯀꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯈꯤꯕꯅꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯥꯝꯅ ꯑꯆꯧꯕ ꯀꯩꯅꯣꯃ ꯄ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯤꯄꯜ ꯇꯨ ꯄꯤꯄꯜ ꯇꯣꯛ ꯇꯧꯅꯗꯅ ꯈꯣꯠꯇꯅ ꯍꯥꯏꯔꯒ ꯂꯥꯛꯄ ꯂꯝꯕꯤ ꯍꯥꯡꯗꯣꯛꯄ ꯅꯠꯇꯦꯕ ꯁꯤꯁꯦꯀꯣ ꯑꯗꯩ ꯉꯁꯥꯏꯒꯤ ꯑꯩꯈꯣই ꯃꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯃꯤꯗꯤꯌꯦꯇꯤꯡ ꯇꯦꯕꯜ ꯑꯃꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯤꯗꯤꯌꯦꯠ ꯇꯧꯔ ꯃꯇꯨꯡꯗ ꯃꯁꯤꯒꯤ ꯂꯝꯕꯤꯁꯦ ꯆꯠꯄ ꯌꯥꯔꯅꯤꯅ ꯍꯥꯏꯔꯛꯄꯁꯤ ꯃꯗꯨꯒꯤ ꯂꯩꯔꯛꯄꯅꯤꯅ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯁꯨꯒꯤ ꯁꯤꯒꯅꯦꯇꯔꯤꯗꯨꯗ ꯈꯔ ꯄꯟꯕ ꯃꯥꯜꯂꯦ ꯑꯦꯒ꯭ꯔꯤꯃꯦꯟꯠꯗꯨꯗꯀꯣ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯡꯕ ꯆꯠꯄ ꯌꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯍꯥꯏꯖꯦꯛ ꯇꯧꯗꯕ ꯀꯩꯅꯣ ꯑꯦꯛꯁꯇꯣꯔꯁꯟ ꯇꯧꯗꯕꯗ ꯌꯥꯅꯕ ꯀꯥꯏꯅ ꯑꯗꯩ ꯀꯤꯗꯅꯦꯄꯤꯡ ꯇꯧꯗꯕ ꯀꯥꯏꯅ ꯈꯔ ꯄꯜꯂꯦꯕꯀꯣ ꯃꯁꯤꯅ ꯑꯗꯨꯝ ꯃꯥꯒꯤ ꯁꯣꯂꯤꯗ ꯑꯣꯏꯕ ꯔꯣꯛ ꯍꯥꯔꯗ ꯄ꯭ꯔꯨꯐ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯕꯗꯤ ꯃꯣꯏ ꯍꯥꯟꯅ ꯏꯟꯚꯣꯜቭ ꯇꯧꯔꯝꯃꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ BSF ꯀꯦꯝꯞꯗ ꯀꯔꯤꯗ CRP ꯀꯦꯝꯞꯗ ꯊꯝꯃꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯂꯩꯇꯕ ꯈꯨꯠꯂꯥꯏ ꯃꯄꯥꯟꯒꯤ ꯈꯨꯠꯂꯥꯏ US ꯃꯦꯗ ꯔꯥꯏꯐꯜꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯣꯔꯇꯥꯔꯒꯨꯝꯕ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯕ ꯀꯥꯏꯅ ꯍꯥꯏꯅꯔꯛꯏꯁꯦ ꯏꯚꯤꯗꯦꯟꯁ ꯈꯔ ꯂꯩꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯕꯅꯦ ꯑꯩꯈꯣꯏ ꯂꯝꯕꯤ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅ ꯆꯠꯂꯤ ꯍꯥꯏꯕꯗꯨ ꯌꯦꯡ ꯇꯥꯕꯅꯦ ꯑꯩꯈꯣꯏꯁꯨ ꯇꯥꯡ 23ꯗ ꯒꯨꯋꯥꯍꯥꯇꯤ ꯆꯠꯀꯗꯕ ꯂꯩ ꯂꯝꯕꯤ ꯆꯠꯄ ꯌꯥ ꯇꯥꯔꯗꯤ ꯂꯝꯕꯤꯗꯩ ꯑꯣꯏꯅ ꯆꯠꯀꯦꯅ ꯉꯁꯥꯏꯗꯒꯤ ꯁꯤꯗꯤ ꯌꯥꯝ ꯐꯔꯦꯅ ꯂꯝꯕꯤꯗꯩ ꯑꯝꯇꯪꯗꯤ ꯆꯠꯀꯦꯅ ꯑꯩꯁꯨ ꯏꯁꯥꯃꯛꯁꯨ ꯈꯜꯂꯒ ꯂꯩꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯐꯕ ꯑꯦꯆꯤꯞꯃꯦꯟꯠꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯇꯧꯅꯕ ꯀꯥꯟꯗ ꯁꯨꯒꯤ ꯀꯥꯡꯕꯨꯁꯤꯅ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯁꯄꯣꯔꯠ ꯇꯧꯗꯕ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯅꯣꯟ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯗꯦꯟ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ CSOꯁꯤꯡꯗ ꯃꯣꯏꯅ ꯕꯦꯛ ꯇꯧꯔꯒ ꯃꯣꯏ ꯗꯤꯃꯥꯟꯁꯦ ꯑꯦꯖꯤꯇꯦꯁꯟꯁꯤꯡꯁꯦ ꯆꯠꯊꯍꯜꯂꯛꯇꯕ ꯀꯥꯏꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠꯗ ꯌꯥꯎꯔꯛꯏꯁꯤꯗꯤ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯃꯁꯤ ꯀꯗꯥꯏꯐꯥꯎ ꯃꯣꯏꯅ ꯉꯥꯡꯉꯤꯕ ꯄꯣꯠꯇꯣ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯂꯩꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯕ ꯇꯥꯕꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯄꯣꯠꯇꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯀꯨꯀꯤꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ BJPꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯀꯨꯀꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯒꯤ ꯀꯃꯦꯟ ꯑꯃꯐꯥꯎ ꯎꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎꯀꯣ ꯄꯥꯎꯅꯩꯂꯥꯜꯒꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯂꯦꯠꯄꯥꯎ ꯑꯣꯀꯤꯞꯀꯤ ꯑꯗꯒꯤ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯑꯗꯩ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯌꯥꯝ ꯀꯣ ꯑꯗꯒꯤ ꯀꯩꯅꯣ ꯀꯔꯤ ꯍꯪꯁꯤꯡꯅꯣ ꯍꯥꯏꯕꯅꯣ ꯃꯥꯒꯤ ꯑꯃꯐꯥꯎ ꯎꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯂꯥꯁꯁꯤꯡꯁꯦ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯉꯁꯥꯏꯒꯤ ꯁꯨ ꯁꯤꯒꯅꯦꯇꯔꯤꯁꯤꯡꯗꯨꯅ from the power flows from the barrel of the gun ꯒꯥꯏꯅ ꯍꯥꯏꯕꯗꯨꯃꯥꯏꯅ ꯁꯨꯒꯤ ꯁꯤꯒꯅꯦꯇꯔꯤꯁꯤꯡꯁꯦ ꯅꯣꯡꯃꯩ ꯃꯇꯣꯟꯗ ꯅꯣꯡꯃꯩꯒꯤ ꯆꯤꯟꯗꯣꯟꯗ ꯑꯩꯈꯣꯏꯅ ꯅꯣꯏ ꯁꯦꯄꯔꯦꯠ ꯇꯥꯜꯂꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯇꯥꯟꯕ ꯑꯗꯒꯤ ꯅꯣꯏ ꯂꯝꯕꯤ ꯆꯠꯄ ꯌꯥꯔꯦꯅ ꯂꯥꯎꯊꯣꯛꯑꯣ ꯍꯥꯏꯔꯗꯤ ꯁꯨꯝ ꯂꯥꯎꯊꯣꯛꯄ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯗꯨ ꯁꯨꯝ ꯇꯧꯔꯒꯗꯤ ꯂꯩꯕꯥꯛꯁꯦ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏ